Joint Tribe Council Manipurna Zeliarongpui area da Satharamba Emergency Total Shutdown ngarangdagi handokibadagi National Highway Imphal Jiribam gi sarok ama oriba Jiribam Amadi Noney Da Panduna Leiramba Garising ngasi ayuktagi hauna Imphal Tamna Thorakpa Houre ngasi ayuk pung 3 kun Thorakpa Tuwaida Kanboyama Inspector Hare Krishna Dasna Squad Commander Oiduna Imphal Tamna Sangsinba Houraki Ahanba Kanboy asida loaded truck maruwaina LPG petrol diesel yauna puba tanker humpu taraga humdoi madi cement chicken amasung fish feed yauba loaded truck yangkai gataret apunba truck samaga kuntra ahanba Kanboy asina Imphal Tamna Sangsinba Haurakibani anisuba Kanboy amasu Commander Inspector Zaideb ki makada Imphal Changba Hauraki Anisuba Kanboy asida cement transport medicine sana thangna bagi polam sing yauna puna truck samaga kuntra romni hairi haujik fawagi oina National Highway kuntra ga tareta Imphal Tamna manpuba gari saniga humpu changlakba Houre nakalamromda ngasi Imphal dagi Jiribam romda thau LPG sana thangna ba polam sing lauruna ba ahangba gari sahumga taraga mga sus kot tawtuna sangsinba Houre haina pawasina makatari